Kuki Lalhoubasingna Fakhiba Meeoi Anigi Manungda Amadi Houjik Faoba Mari-Makhong Khangdana Leiri Pawasi Kangleipaki Maira Pause dagi Lakhwatjabane Masak Khangdaba Kuki Khulai Paibasing Oigani Haina Thajabasingna Mamang Thagi Kuntraga Mathoigi Numidang Waidam Pung Mangaga Minute Yankai Mari Taba Matamda Churachandpurgi Chinkon Pangda Laiba Royal Enfield Showroom Manaktagi Selgi Dimanga Mari Lainana Faduna Pukhiba Meeoi Anigi Manungda Ama Thadorokre Aduga Atopa Meeoi Amana Houjik Faoba Mari-Makhong Khangdana Leiri Haide Hiram asigi matangda pausena fangba pauna hai sakhangdaba khulai paibasingna faduna pukhiba Meeoi ani adugi manungda Churachandpurgi Tuibong Jion Bengdagi Kaplilal alias Lalboy sahi 32 apokpa Lanmen thangdi haukiba ningthokaba numitki numidangda Churachandpur district ki mafam amada sakhangdaba sing aduna tekta kaidana thadorokhibani aduga mahaka punna phaminakhiba Bihar dagi Houjikna Churachandpurgi Bungmol village da laiba Mr. Chandam Kumar Chahi Kunmanga Apokpa Hari Saha Houjik Faoba Thiba Khangdana Leiri Thaudok adugi matangda thiba Khangdana Leiriba Chandam Kumar gi mache Priti Kumar na tha asigi amada Churachandpur Police ki OC da ayiba chirol ama pisilakpadagi Police na case ama lakhwatuna thibagi thabak chatharakibani haire BJP gi laingak manungda chawno ungkhanaba leirabra CM Biren yauna Minister MLA sing Delhi da ngasi paisinkhre pawasi Kangleipaki Maira pause dagi lakhwatjabane Tha asigi tang tara dagi haugadoriba taragani thoi suba Manipur Legislative Assembly gi taret suba mifam gi mangoi nana Assembly gi Speaker TS Saitavarta Manipur gi Governor Ajay Kumar Vala BJP lenga asigi Chief Minister N Biren Amadi MLA sing Delhi da mathang sangsin nakhre tongan ba source sing dagi pause asina fangba pawgi matungin na ngasi nungthil pung amaga minute 55 chatpa matamda Indigo flight Chief Minister N Biren Power Minister Thongam Bisojit CAFNPD gi Minister Laisang Them Susindro Wang Minister Govindas Konthaujam Langthabal ACG MLA Karam Siam Lamlai ACG MLA Khongban Tabam Ibomcha Pasoi ACG MLA Kunjakesor alias Keba Masung Kumbi ACG MLA Sanasam Premchandra New Delhi gi damak paisin khrai Adumoi namak makhoi gi khongset asigi political gi oiba thabak thauram gi ni haiba chapchaba khangdrabasu thajaba yaba pawama gi matungin na Houjik pangthokliba Kumbha Mela asigi manungchanna Hayeng Kumbha Sports Haudokpada Saruk Yanaba Union Home Minister Amit Shah na khangalakpadagi satpani haire loinana Home Minister ga unaraba yabagi oithokpa laibana hayeng Imphal da halakani haire amaromda miyamna ningfu ngangnarambadagi tasengna thoklagadra haiduna hena mapal thokna ngangnaragliba Assembly mifamgi mamang manung natraga matungda BJP gi lengak asida ahongba lakadra haina khut thektuna panabasu yaure Panba yabade mamang sahi 2024 ki December 9 amasung sahi asigi January 13 Speaker Thoksom Saitavartana Union Home Minister ga unakhibagi matungda ngarang amuganna New Delhi da sangsinkhibane Speaker da natana Governor Ajay Kumar Balasu New Delhi da paisinkhibane madugi matungda tha asigi ahumda Manipur laingaki mahut Minister Yumnam Khemchansu New Delhi da sangsinkhibane adubu Union Home Minister Amit Shah ga unaba phangdri haina thajaba pawaman haire Assembly gi mifam mangoi nana laingak asigi luchingba singda natana Speaker amasung Governor Faoba yauna New Delhi da masing yamna sangsinkhiba sina BJP laingak manungda Dissident gi wafam amugana saphonglaktuna laingak asida ahongba puraknaba thabak paikhatpa haurabra haibasina miyamna ngangnarakle lakliba rajniti gi ithak ipom asida handaki Assembly mifam asida NPP gi MLA sing opposition bench ta phamalagani haina Speaker na phongdokhibasu laikhravane masigi mathakta haukiba numit tareni gi mamangdagi Confidence amasung no confidence motion pukhalakibagi matangdasu ngangnaba hauraklavane panba yaba mana laibak manungda napak tanabagi phibam manbagum laingak asida cabinet minister oiriba singi marakta cabinet mifam amade laingak ki thabak thauramda tokhai na saruk yanarakpa loinana thauram kayada BJP gi MLA singi marakta laingak asigi luchingba yaningdabagi nakoinana khonjel thorakpa leiravane Imphal ring road ki phibam yengsinkhrai pawasi paujel pause dagi lakhwatjavane Manipur laingak asigi Works Minister Govindas Konthaujamna ngasi Imphal mayolgi lambi singda chinbagi sang hanthanabagi pandamda paikhaliba Imphal ring road samgat sagaliba thabak thauram sing hakthengna chatuna yengsinkhrai Project Implementing Unit PIU PWD Manipur gi official sing Project Director Biswa Chandra amasung Senior Project Manager Ravi Construction Supervision Consultant amasung Engineering Procurement amasung Construction Contractor singa loinana Ring Road asigi 13 plus 200 tagi 14 plus 700 package number 1 akonba mafam singda suriba thabak singi progress sing yengsenke Minister gi maikidagi thabak subagi khongjel yangkhat ananaba thabak suriba official singda pautak pi khe
National Highway ki saruk khara yauraba punba ring road ki asangba si punna kilometer 54 meter 185 ne